ꯁꯅꯥꯗ ꯏꯟꯚꯦꯁ ꯇꯧꯕ, ꯁꯅꯥ ꯂꯦꯞꯁꯤꯟꯕ. ꯁꯅꯥꯗ ꯏꯟꯚꯦꯁ ꯇꯧꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯃꯈꯜꯒꯤ ꯏꯟꯚꯦꯁꯃꯦꯟ ꯑꯃꯅꯤ. ꯃꯁꯤꯅ ꯏꯟꯐ꯭ꯂꯦꯁꯟ ꯂꯥꯛꯄꯗ ꯑꯀꯥꯏꯕ ꯂꯩꯍꯟꯗꯦ, ꯄꯩꯁꯥꯒꯤ ꯚꯦꯂꯨ ꯍꯟꯊꯔꯛꯂꯕꯁꯨ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ. ꯏꯀꯣꯅꯣꯃꯤꯛ ꯀ꯭ꯔꯥꯏꯁꯤꯁ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ, ꯃꯁꯥꯒꯤ ꯄ꯭ꯔꯥꯏꯁ ꯑꯁꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯅ ꯆꯠꯂꯤ. ꯁ꯭ꯇꯣꯛ ꯑꯦꯟ ꯕꯣꯟ ꯑꯣꯏꯅ ꯂꯩ. ꯃꯇꯥꯡ ꯑꯁꯤꯗ ꯁ꯭ꯇꯣꯛ ꯍꯥꯏꯕꯗꯤ ꯀꯝꯄꯦꯅꯤ ꯑꯃꯗ ꯃꯄꯨ ꯑꯣꯏꯕꯒꯤ ꯁꯤꯌꯥꯔ ꯑꯣꯏꯃꯤꯟꯅꯕ ꯍꯥꯏꯕꯅꯤ, ꯑꯗꯨꯒ ꯕꯣꯟꯁ ꯍꯥꯏꯕꯅ ꯏꯟꯚꯦꯁꯇꯔꯁꯤꯡꯗꯒꯤ ꯂꯣꯟ ꯄꯨꯊꯣꯛꯄꯅꯤ, ꯀꯝꯄꯦꯅꯤꯗ ꯅꯠꯇ꯭ꯔꯒ ꯒꯚꯔꯟꯃꯦꯟꯗ. ꯁꯅꯥꯗ ꯏꯟꯚꯦꯁ ꯇꯧꯕꯒꯤ ꯀꯥꯟꯅꯕꯁꯤ: ꯁꯅꯥ ꯑꯁꯤ ꯄꯩꯁꯥꯅꯤ, ꯍꯥꯏꯕꯗꯤ ꯁꯅꯥꯅ ꯍꯧꯖꯤꯛ ꯄꯩꯁꯥ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗ꯭ꯔꯕꯁꯨ ꯃꯁꯤꯅ ꯄꯩꯁꯥꯒꯤ ꯃꯊꯧ ꯇꯧꯏ. ꯃꯒꯨꯟꯁꯨ ꯍꯦꯜꯂꯤ. ꯁꯅꯥꯗꯤ ꯂꯣꯡ ꯇꯥꯔꯝ ꯑꯣꯏꯅ ꯃꯁꯤꯒꯤ ꯚꯦꯂꯨ ꯁ꯭ꯇꯣꯔ ꯇꯧꯕ ꯉꯝꯃꯤ. ꯁꯅꯥꯗꯤ ꯃꯒꯨꯟ ꯍꯟꯊꯗꯦ. 1900ꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯒꯣꯜꯅ ꯂꯣꯡ ꯇꯥꯔꯝ ꯑꯣꯏꯅ ꯚꯦꯂꯨ ꯁ꯭ꯇꯣꯔ ꯇꯧꯔꯤ. ꯁꯅꯥꯗ ꯏꯟꯚꯦꯁ ꯇꯧꯕꯅ ꯕꯦꯡꯀ꯭ꯔꯞ ꯑꯣꯏꯍꯟꯗꯦ. ꯁꯅꯥꯗꯤ ꯂꯦꯡꯗꯕ ꯃꯒꯨꯟ ꯂꯩꯕꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯁꯦꯠ ꯑꯃꯅꯤ. ꯃꯁꯤꯅ ꯀ꯭ꯔꯥꯏꯁꯤꯁ ꯑꯃ ꯂꯥꯛꯄꯗ ꯇꯨꯡꯗ ꯂꯦꯞꯄꯤꯒꯗꯧꯔꯤꯕꯅꯤ, ꯀꯥꯏꯊꯣꯛꯂꯒ ꯃꯒꯨꯟ ꯈꯪꯒꯗꯧꯔꯤꯕꯅꯤ. ꯒꯣꯜꯗ ꯏꯟꯚꯦꯁ ꯇꯧꯕꯅ ꯏꯟꯐ꯭ꯂꯦꯁꯟ ꯂꯥꯛꯄꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ. ꯄꯣꯠꯀꯤ ꯃꯃꯜꯅ ꯋꯥꯡꯈꯠꯂꯛꯄ, ꯁꯦꯜꯒꯤ ꯚꯦꯂꯨꯅ ꯍꯟꯊꯔꯛꯂꯕꯁꯨ ꯁꯅꯥꯗꯤ ꯗꯕꯜ ꯇꯥꯏꯝꯁ ꯚꯦꯂꯨ ꯂꯩꯒꯗꯧꯔꯤꯕꯅꯤ. ꯁꯅꯥ ꯑꯁꯤ ꯁꯦꯐ ꯍꯦꯚꯟꯅꯤ, ꯍꯥꯏꯕꯗꯤ ꯃꯁꯤꯒꯤ ꯚꯦꯂꯨꯗꯨ ꯂꯦꯡꯗꯅ ꯂꯩꯒꯅꯤ ꯅꯠꯇ꯭ꯔꯒ ꯍꯦꯟꯒꯠꯄ ꯑꯣꯏꯒꯅꯤ. ꯖꯤꯑꯣꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇ꯭ꯔꯦꯁ, ꯂꯥꯟ, ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯃꯥꯂꯦꯝꯒꯤ ꯊꯧꯑꯣꯡ ꯃꯔꯛꯁꯤꯡꯁꯤꯗ ꯏꯟꯚꯦꯁꯇꯔꯁꯤꯡꯁꯤꯅ ꯍꯨꯞꯆꯤꯟꯗꯨꯅ ꯁꯅꯥꯗ ꯏꯟꯚꯦꯁ ꯇꯧꯅꯔꯤ. ꯃꯔꯝꯁꯤ ꯂꯩꯕꯅ ꯁꯅꯥꯒꯤ ꯃꯃꯜꯁꯤ ꯂꯥꯟ ꯃꯇꯝꯗ ꯍꯦꯟꯒꯠꯂꯤ. ꯏꯀꯣꯅꯣꯃꯤꯒꯤ ꯇꯝꯕ ꯉꯝꯗꯕ ꯐꯤꯚꯝ ꯂꯩꯕꯅ ꯔꯤꯂꯥꯏꯑꯦꯕꯜ ꯑꯣꯏꯕ ꯑꯦꯁꯦꯠꯇ ꯏꯟꯚꯦꯁ ꯇꯧꯕꯅ ꯁꯦꯐ ꯑꯣꯏ ꯍꯥꯏꯅ ꯈꯟꯅꯔꯛꯄꯅꯤ. ꯂꯥꯟꯒꯤ ꯃꯇꯝꯗ ꯁꯅꯥꯒꯤ ꯃꯃꯜ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ, ꯂꯥꯟꯒꯤ ꯇꯝꯕ ꯉꯝꯗꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝꯁꯤꯡ ꯑꯁꯤꯗ ꯏꯟꯚꯦꯁꯇꯔꯁꯤꯡꯅ ꯀꯔꯝꯕ ꯑꯦꯁꯦꯠꯅ ꯐꯩ ꯈꯟꯅꯔꯛꯄꯗ ꯁꯅꯥꯗ ꯇꯥꯕꯅꯤ. ꯁꯦꯐ ꯑꯣꯏꯕ, ꯂꯦꯡꯗꯕ ꯚꯦꯂꯨ ꯂꯩꯕ ꯃꯈꯜꯒꯤ ꯑꯦꯁꯦꯠ ꯑꯃ ꯑꯣꯏꯕꯅ. ꯂꯥꯟꯒꯤ ꯃꯇꯝꯗ ꯁꯦꯜ ꯌꯥꯝꯅ ꯆꯪꯏ. ꯀꯔꯦꯟꯁꯤ ꯅꯝꯕꯗ ꯅꯦꯁꯅꯦꯜ ꯗꯦꯞꯇ ꯁꯦꯜ ꯍꯦꯟꯅ ꯊꯥꯗꯕ ꯇꯥꯔꯛꯏ. ꯁꯦꯜꯒꯤ ꯚꯦꯂꯨ ꯍꯟꯊꯔꯛꯏ. ꯃꯔꯝꯁꯤꯅ ꯃꯅꯤ ꯁꯄ꯭ꯂꯥꯏ ꯍꯦꯟꯒꯠꯂꯤꯕ ꯃꯈꯩ ꯀꯔꯦꯟꯁꯤꯒꯤ ꯃꯒꯨꯟ ꯍꯟꯊꯔꯛꯏ, ꯑꯗꯨꯅ ꯂꯦꯡꯗꯕ ꯚꯦꯂꯨ ꯂꯩꯕꯗ ꯏꯟꯚꯦꯁ ꯇꯧꯕ ꯍꯦꯟꯒꯠꯂꯛꯄꯅꯤ. ꯏꯟꯐ꯭ꯂꯦꯁꯟ ꯂꯩꯔꯛꯄ, ꯊꯥꯎ, ꯀ꯭ꯔꯨꯗ ꯑꯣꯏꯜꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄ, ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯑꯀꯥ ꯑꯀꯨꯝ ꯅꯥꯏꯔꯛꯄ, ꯃꯔꯝꯁꯤꯡ ꯑꯁꯤꯗꯒꯤ ꯁꯅꯥꯗ ꯏꯟꯚꯦꯁꯇꯔ ꯃꯌꯥꯝꯅ ꯍꯨꯞꯆꯤꯟꯗꯨꯅ ꯏꯟꯚꯦꯁ ꯇꯧꯕꯅ ꯃꯃꯜ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯤ. ꯖꯤꯑꯣꯄꯣꯂꯤꯇꯤꯀꯦꯜ ꯀ꯭ꯔꯥꯏꯁꯤꯁ ꯂꯩꯕ ꯃꯇꯝꯗ ꯁꯅꯥꯒꯤ ꯃꯃꯜ ꯑꯇꯤꯌꯥ ꯄꯛꯅ ꯋꯥꯡꯒꯅꯤ, ꯑꯗꯨꯕꯨ ꯂꯥꯟ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯁꯤꯒꯤ ꯚꯦꯂꯨ ꯈꯔꯗꯤ ꯍꯟꯊꯒꯅꯤ. ꯂꯥꯟꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯃꯌꯥꯝꯁꯤꯅ ꯏꯟꯚꯦꯁꯇꯔꯁꯤꯡꯗ ꯋꯥꯈꯜ ꯍꯣꯡꯍꯜꯂꯤ. ꯂꯥꯟ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯏꯟꯚꯦꯁꯇꯔꯁꯤꯡꯅ ꯁꯅꯥꯗ ꯏꯟꯚꯦꯁ ꯇꯧꯅꯔꯝꯕꯗꯨ ꯃꯥꯏꯑꯣꯟ ꯈꯪꯍꯣꯡ ꯍꯣꯡꯗꯨꯅ US ꯗꯣꯂꯔꯗ ꯑꯣꯏꯅ ꯃꯤꯇꯥꯟꯅꯔꯛꯏ, ꯃꯔꯝꯗꯤ ꯒ꯭ꯂꯣꯕꯦꯜ ꯀꯔꯦꯟꯁꯤ ꯑꯁꯤ US ꯗꯣꯂꯔꯅꯤ, ꯃꯁꯤꯅ ꯁꯦꯐꯦꯁ ꯍꯦꯚꯟꯅꯤ ꯍꯥꯏꯅ ꯈꯟꯅꯩ. ꯏꯟꯚꯦꯁꯇꯔꯁꯤꯡꯅ ꯗꯣꯂꯔꯗ ꯑꯣꯏꯅ ꯀꯣꯛ ꯊꯥꯗꯅꯔꯛꯄꯗꯒꯤ ᱰꯣꯂꯔꯒꯤ ꯚꯦꯂꯨ ꯑꯁꯤ ꯅꯝꯗꯅ ꯍꯦꯟꯒꯠꯍꯜꯂꯤ. ꯏꯟꯐ꯭ꯂꯦꯁꯟ ꯑꯃꯁꯨꯡ ꯃꯣꯅꯤꯇꯔꯤ ꯄꯣꯂꯤꯁꯤꯅ ꯗꯣꯂꯔꯒꯤ ꯃꯒꯨꯟ ꯈꯪꯍꯦꯟ ꯍꯦꯟꯒꯠꯍꯜꯂꯤ. ꯄꯣꯠ ꯆꯩꯒꯤ ꯃꯃꯜꯅ ꯑꯇꯤꯌꯥ ꯄꯛꯅ ꯋꯥꯡꯍꯜꯂꯤ. ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ US ꯑꯁꯤ ꯑꯣꯏꯜ ꯑꯃꯁꯨꯡ ꯒ꯭ꯌꯥꯁ ꯌꯥꯝꯅ ꯄꯨꯊꯣꯛꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯕ, ꯃꯤꯂꯤꯇꯔꯤꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯁꯄ꯭ꯂꯥꯏ ꯇꯧꯕꯗ ꯆꯥꯎꯅ ꯊꯧꯗꯥꯡ ꯂꯧꯕ ꯂꯩꯕꯥꯛ ꯑꯃꯅꯤ. ꯃꯔꯝ ꯑꯁꯤꯅ ꯂꯥꯟꯒꯤ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯇ꯭ꯔꯦꯗꯇ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ. ꯂꯥꯟ ꯂꯩꯕ ꯃꯇꯝꯗ ꯁꯦꯟꯇ꯭ꯔꯦꯜ ꯕꯦꯡꯛ ꯍꯥꯏꯕꯗꯤ ꯐꯦꯗꯔꯦꯜ ꯔꯤꯖꯔꯚꯅ ꯏꯟꯇꯔꯦꯁ ꯔꯦꯠ ꯍꯦꯟꯒꯠꯍꯜꯂꯤ ꯏꯟꯐ꯭ꯂꯦꯁꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ. ꯃꯁꯤꯗꯒꯤ ꯏꯟꯚꯦꯁꯇꯔꯁꯤꯡꯅ US ꯗꯣꯂꯔꯗ ꯃꯤꯇꯥꯟꯅꯔꯛꯄꯅꯤ. US ꯗꯣꯂꯔꯒꯤ ꯚꯦꯂꯨ ꯍꯦꯟꯒꯠꯄꯒ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯒ ꯗꯥꯏꯔꯦꯛ ꯃꯔꯤ ꯂꯩꯅꯩ꯫ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯁꯃꯨꯗ꯭ꯔꯒꯤ ꯂꯝꯕꯤꯅꯤ꯫ ꯀꯤꯂꯣꯃꯤꯇꯔ 38ꯃꯨꯛ ꯄꯥꯛꯄ ꯂꯝꯕꯤ ꯑꯁꯤꯗ ꯊꯥꯎ, ꯏꯅꯔꯖꯤ, ꯐꯔꯇꯤꯂꯥꯏꯖꯔꯅꯆꯤꯡꯕ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯤꯕꯅꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ꯫ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯖꯤꯑꯣꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯀꯤꯕ ꯂꯩꯕ ꯃꯇꯝꯗ ꯏꯟꯚꯦꯁꯇꯔꯁꯤꯡꯅ US ꯗꯣꯂꯔꯗ ꯍꯨꯞꯆꯤꯟꯗꯨꯅ ꯏꯟꯚꯦꯁ ꯇꯧꯅꯩ꯫ ꯄꯤꯁ ꯇꯣꯛ ꯇꯧꯔꯕ ꯑꯃꯁꯨꯡ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯁꯃꯨꯗ꯭ꯔꯒꯤ ꯂꯝꯕꯤ ꯆꯠꯄ ꯌꯥꯔꯛꯂꯕꯗꯤ US ꯗꯣꯂꯔꯒꯤ ꯚꯦꯂꯨ ꯑꯁꯤ ꯍꯟꯊꯔꯛꯀꯅꯤ꯫
ꯁꯅꯥꯗꯤ ꯂꯦꯡꯗꯕ ꯃꯒꯨꯟ ꯂꯩꯕꯅ ꯔꯤꯇꯔꯟ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯒꯅꯤ꯫ ꯗꯣꯂꯔꯅ ꯗꯣꯃꯤꯅꯦꯟ ꯇꯧꯔꯝꯕ ꯑꯗꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯟꯊꯔꯛꯀꯅꯤ꯫ ꯁꯅꯥꯗ ꯂꯦꯡꯗꯕ ꯚꯦꯂꯨ ꯑꯗꯨꯝ ꯂꯩꯒꯅꯤ꯫ ꯁꯤꯜꯚꯔ, ꯂꯨꯄꯥꯗꯁꯨ ꯏꯟꯚꯦꯁ ꯇꯧꯕ ꯌꯥꯏ, ꯁꯅꯥꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯅꯕꯒꯤ ꯋꯥꯅꯤ꯫ ꯁꯤꯜꯚꯔꯁꯨ ꯃꯃꯜ ꯂꯩꯕ ꯄꯣꯠꯅꯤ꯫ ꯁꯤꯜꯚꯔꯗꯤ ꯃꯔꯨꯑꯣꯏꯅ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯒ꯭ꯔꯣꯠ ꯁꯥꯏꯀꯜꯒ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤ ꯂꯩꯅꯩ꯫ ꯁꯅꯥꯒꯤ ꯃꯃꯜ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯏꯟꯐ꯭ꯂꯦꯁꯟ, ꯀꯔꯦꯟꯁꯤꯒꯤ ꯑꯀꯥ ꯑꯀꯨꯝ ꯅꯥꯏꯕ, ꯁꯦꯟꯇ꯭ꯔꯦꯜ ꯕꯦꯡꯛ ꯔꯤꯖꯥꯔꯚ ꯑꯃꯁꯨꯡ ꯒ꯭ꯂꯣꯕꯦꯜ ꯖꯤꯑꯣꯄꯣꯂꯤꯇꯤꯀꯦꯜ ꯔꯤꯛꯁꯅ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯁꯤꯜꯚꯔꯒꯤ ꯃꯃꯜꯗꯤ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯗꯤꯃꯥꯟ ꯍꯥꯏꯕꯗꯤ ꯁꯣꯂꯔ ꯏꯅꯔꯖꯤ, ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁ, ꯏꯂꯦꯛꯇ꯭ꯔꯤꯛ ꯚꯦꯍꯤꯀꯜ ꯃꯦꯅ꯭ꯌꯨꯐꯦꯛꯆꯔꯤꯡ ꯑꯃꯁꯨꯡ ꯏꯟꯚꯦꯁꯇꯔꯁꯤꯡꯒꯤ ꯁꯦꯟꯇꯤꯃꯦꯟꯠꯅ ꯃꯃꯜ ꯂꯦꯞꯄꯤ꯫ ꯁꯤꯜꯚꯔ ꯑꯁꯤ ꯏꯟꯗꯁꯇ꯭ꯔꯤꯗ ꯑꯃꯁꯨꯡ ꯏꯟꯚꯦꯁꯠ ꯇꯧꯕꯗ ꯊꯧꯗꯥꯡ ꯂꯧꯏ꯫ ꯁꯅꯥꯒ ꯌꯦꯡꯅꯕꯗ ꯁꯤꯜꯚꯔꯁꯨ ꯃꯍꯧꯁꯥꯅ ꯃꯃꯜ ꯑꯀꯥ ꯑꯀꯨꯝ ꯂꯩ꯫ ꯁꯤꯜꯚꯔꯁꯨ ꯔꯤꯇꯔꯟ ꯑꯗꯨꯝ ꯐꯖꯕ ꯑꯦꯁꯦꯠ ꯑꯃꯅꯤ꯫ ꯁꯅꯥ, ꯁꯤꯜꯚꯔ ꯀꯗꯥꯏꯗ ꯁ꯭ꯇꯣꯔ ꯇꯧꯒꯅꯤ, ꯀꯗꯥꯏꯗ ꯊꯝꯒꯅꯤ? ꯁꯦꯀ꯭ꯌꯨꯔ ꯑꯣꯏꯅ ꯊꯝꯖꯤꯟꯕ ꯍꯥꯏꯕꯁꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠꯅꯤ꯫ ꯌꯨꯝꯗ ꯅꯠꯇ꯭ꯔꯒ ꯕꯦꯡꯛꯀꯤ ꯂꯣꯀꯔꯗ ꯊꯝꯕ ꯌꯥꯏ, ꯑꯗꯨꯒ ꯃꯣꯗꯔꯟ ꯑꯣꯞꯁꯟꯗ ꯗꯤꯖꯤꯇꯦꯜ ꯑꯣꯏꯅ ꯁ꯭ꯇꯣꯔ ꯇꯧꯕꯁꯨ ꯌꯥꯔꯦ꯫